ꯑꯍꯥꯟꯕꯃꯛꯇꯗ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯚꯤꯌꯨꯋꯔꯁꯤꯡꯕꯨ ꯄꯣꯝꯕꯤ ꯆꯠꯂ ꯆꯦꯅꯦꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅ ꯎꯠꯆꯔꯤ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯌꯨ ꯑꯃꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯂꯥꯜꯕꯥꯒꯇꯅꯤ ꯉꯁꯤꯅ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯅꯧꯕ ꯃꯊꯦꯜ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯅꯝꯖꯕꯅꯤ ꯑꯗꯣ ꯂꯥꯜꯕꯥꯒ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯗ ꯎꯕꯤꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯜꯕꯥꯒꯀꯤ ꯂꯦꯛꯅꯤ ꯄꯥꯠ ꯑꯁꯤ ꯑꯗꯨꯝ ꯆꯥꯎꯏ ꯍꯥꯏꯕꯗꯤ ꯃꯌꯥꯏꯁꯤꯗꯁꯨ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏꯂꯦꯟ ꯃꯆꯥ ꯃꯆꯥꯒꯁꯨ ꯑꯗꯨꯝ ꯂꯩꯀꯣ ꯌꯦꯡꯕꯗ ꯑꯗꯨꯝ ꯐꯖꯕ ꯃꯃꯤꯡ ꯆꯠꯄ ꯑꯗꯨꯒꯨꯝꯕ ꯄꯥꯠ ꯑꯃꯅꯤ ꯄꯥꯠ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏ ꯄ꯭ꯂꯥꯁꯇꯤꯛ ꯑꯩꯈꯣꯏ ꯑꯆꯥꯄꯣꯠꯀꯤ ꯀꯣꯕꯔ ꯃꯈꯨꯝ ꯊꯥꯗꯕꯤꯗꯅꯕꯁꯨ ꯅꯤꯡꯁꯤꯡꯖꯔꯤ ꯄꯥꯠ ꯑꯁꯤꯒꯤ ꯍꯦꯛ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯜꯕꯥꯒꯀꯤ ꯋꯥꯇꯔꯐꯣꯜ ꯑꯃ ꯂꯩ ꯃꯁꯤ ꯑꯌꯨꯛꯀꯤ ꯄꯨꯡ 8ꯇꯒꯤꯅ 8:30 ꯑꯗꯒꯤ 9ꯗꯒꯤꯅ 9:30 ꯐꯥꯎꯕꯒꯤ ꯃꯁꯤ ꯌꯦꯡꯕꯒꯤ ꯇꯥꯏꯃꯤꯡ ꯂꯩ ꯃꯁꯤꯒꯤ ꯎ-ꯑꯅꯤꯁꯦ ꯃꯆꯤꯟ ꯃꯅꯥꯎꯒ ꯃꯥꯜꯂꯤꯀꯣ ꯌꯥꯝ ꯆꯥꯎꯋꯦꯕꯀꯣ ꯃꯊꯛꯀꯤꯁꯨ ꯈꯣꯏꯒꯁꯦ ꯆꯕꯨꯟꯒ ꯌꯥꯝ ꯊꯣꯛꯏ ꯑꯩꯈꯣꯏ ꯁꯥꯏꯟ ꯕꯣꯔꯗꯀ ꯊꯦꯠꯂꯦꯕꯀꯣ ꯃꯅꯨꯡꯗ ꯆꯪꯕꯤꯒꯅꯣ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯣꯏ ꯊꯨꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯨꯡꯗ ꯌꯥꯝ ꯅꯛꯅ ꯆꯪꯕꯁꯨ ꯊꯤꯡꯉꯦꯕꯀꯣ ꯑꯗꯨ ꯆꯥꯎꯗꯤ ꯌꯥꯝ ꯆꯥꯎꯔꯦ ꯈꯣꯏꯁꯨ ꯌꯥꯝ ꯊꯣꯔꯦ ꯌꯦꯡꯕꯗꯤ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯝ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯆꯤꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯆꯤꯛꯄ ꯄꯥꯝꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯃꯐꯝ ꯆꯞ ꯆꯥꯔꯕ ꯖꯒꯥ ꯑꯃꯅꯤ ꯑꯗꯨꯅ ꯑꯗꯣꯝꯁꯨ ꯂꯥꯛꯅꯤꯡꯕ ꯁꯣꯏꯗꯅꯃꯛꯀꯤ ꯐꯥꯎꯔꯝꯒꯅꯤ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯃꯊꯪ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯒ꯭ꯂꯥꯁ ꯍꯥꯎꯁ ꯒ꯭ꯂꯥꯁꯇꯅ ꯀꯣꯏꯁꯤꯜꯂꯒ ꯈꯥꯖꯤꯜꯂꯒ ꯁꯦꯝꯕ ꯌꯨꯝꯅꯤ ꯒ꯭ꯂꯥꯁ ꯍꯥꯎꯁ ꯂꯥꯜꯕꯥꯒ ꯑꯩꯅ ꯄꯜꯂꯛꯄ ꯃꯇꯝꯗ ꯃꯁꯤꯒꯤ ꯒ꯭ꯂꯥꯁꯀꯤ ꯌꯨꯝ ꯑꯁꯤ ꯌꯥꯎꯗꯕ ꯁꯨꯡꯌꯥꯃꯛ ꯌꯥꯔꯣꯏ ꯌꯦꯡꯗꯕꯁꯨ ꯁꯨꯡꯌꯥꯃꯛ ꯌꯥꯔꯣꯏ ꯍꯦꯛ ꯌꯦꯡꯍꯧꯗꯕꯗ ꯂꯥꯜꯕꯥꯒ ꯆꯪꯉꯨꯕꯒꯤ ꯃꯄꯨꯡ ꯐꯥꯗꯕ ꯑꯃ ꯍꯦꯛꯇ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯆꯤꯛꯄ ꯃꯐꯝ ꯑꯁꯤꯅ ꯑꯗꯣꯝꯒꯤ ꯆꯔꯥꯡꯅꯔꯕ ꯋꯥꯈꯜꯕꯨ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯁꯨ ꯄꯣꯊꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯑꯆꯤꯟꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯌꯨ ꯑꯆꯤꯛꯄ ꯃꯔꯛꯇ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕꯤꯌꯨ ꯃꯊꯪ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ ꯂꯩꯒꯤ ꯒꯥꯔꯤ ꯀꯃꯥꯏꯅ ꯇꯧꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯒꯥꯔꯤ ꯑꯁꯤ ꯂꯩꯇꯅ ꯁꯦꯝꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯇꯥ ꯑꯁꯤꯅ ꯎꯅ ꯁꯦꯝꯕꯅꯤ ꯀꯇꯥ ꯑꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯠꯂꯤꯕꯅꯤ ꯑꯗꯣꯝꯒꯤ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯒꯥꯔꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯆꯠꯂꯤꯕꯅꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯂꯥꯜꯕꯥꯒ ꯃꯅꯨꯡꯗ ꯂꯩꯕ ꯅꯨꯡꯒꯤ ꯆꯤꯡ ꯂꯥꯜꯕꯥꯒꯀꯤ ꯈꯣꯡꯆꯠ ꯍꯦꯛ ꯍꯧꯔꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯅꯨꯡꯒꯤ ꯆꯤꯡ ꯑꯁꯤ ꯍꯦꯛ ꯆꯠꯍꯧꯗꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯃꯄꯨꯡ ꯁꯨꯡꯐꯥ ꯐꯥꯔꯣꯏ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯦ
ꯆꯤꯡ ꯑꯁꯤꯒꯤ ꯃꯇꯣꯟ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯕꯒꯤ ꯄꯟꯈꯩ ꯂꯩꯔꯔꯣꯏ꯫ ꯆꯤꯡ ꯑꯁꯤꯗꯒꯤ ꯌꯦꯡꯊꯔꯛꯄ ꯃꯇꯝꯗ ꯃꯥꯏꯀꯩ ꯃꯔꯤ ꯆꯨꯡꯊꯩ ꯅꯤꯄꯥꯟꯗ ꯅꯨꯡꯉꯥꯏꯕꯒꯤ ꯄꯟꯈꯩ ꯂꯩꯔꯣꯏ꯫ ꯌꯦꯡꯉꯨꯕꯗ ꯄꯨꯛꯅꯤꯡ ꯁꯨꯝꯍꯠꯀꯅꯤ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯅꯤ꯫ Ngasigidi matang asida video asi loisinjarake, mathanggi video ngaiminarasi mayam amukase hana khurumjari.